วันนี้หายเป็ดเทมจ้ะ Welcome back งาซีดี ขจิงกางงงเจเก ขจิงเจไออาจาวที่จะวันนี้อดูมาร์ชเอพริลได้เดินนัดที่ขจิงเจสมัยสิได้เห็นเจ้ารวยหายแต่นักขจิงเจอาจาวพังเร่อดียามเจ้าบดูงงเจนิงบันนี้อามาดับปวากตาบดูอดูพังเร่สิวันงงเจบตาเร่อดูก็แม่งขจิงงบดเนี่ยสิกินุสิกิดักเซสิฮับเจเกนับปากปีสิกานุสิดักสิกาअदुगा मोरो अतेकपासी खरा तौरगा मयाम तुयाल अदुगा ने मयाम सिनने माइरेन गने आइला से अयाइबसिगा थोंजगे मसिगी फाबौसे ngahal ai tharoi thongba hapada mayamna kari ngano hangbire masinga hongari haibaduni adu si ai se hapa yai hapta bayai mayam ngahal hangbi badu da ai sum haijabani ngahongari nena hangbirak pasu yawi to adu mayam hujik se yam nungai ba mana पोस याम होंगे फातिगोम जिम लुपा तरा सिदा फजरी बे योंगा खोय मैतै सिंजे थबक सुब नो याम कल्ले याम इंटरेस्टिंग ओइरे दुगा मरोय का सिंसे कयादि फजगरे से खोय मैतै तिलहौ दुनेबा सिदै सिदने मसि ममांगैदा खोयगी अहन सिंगना मका हेगा मरुसि याम चावहलमे दुगा मरु लिरमे हुजिक्ति मयाम से खोयगी योनबा योनजनिंगबनिना तौबगी तौरबनि फादि फजगरे याम होंगी अदुगने याम चाबीबा यारे हुजि पोसी याम होंग्रे संगमानजे योंचाकसिजु मयाम फजदे आइसे लुपा चामा खक्किनी आइदि फजबा खल्लगा लैगेना चचबने द योंचाक योंबीमनाने इमा खुलांगांग कौजगेना कन्ना हाइबदे ओ कैदौयेगेदा चाकान चा लोइरा खुलांगांग कौबीरगेना लैरे चामा खक्किनी सिजु खजिंजे हाना फुचगे मयाम आई फुटपा हौजरगे आई खजिंजे अंतंग फुटोकजगे साइना मयामबुदी अदुम यामना चाबीरिबनिदा अदुदा अइना सुम आंगांसिंग खंगदबसु नहासिंग चानिंगगा खंगदबसु यावेना अइ सुम हाइजबनी मयाम लोइनमक चाबीरिबनि अइ ताकजबसु नचदे अदुगा मही खितंग हापचनजगे सिदा माय कामबदा कनो तौदना याम हापोय अदुगा मोरोकसे सि खितंग हापचनजगे सिन होरेन नो खाइगनी खरा मना टेकना थाकनी मैम मखुम खुमजनजरगे अदुगा कामथोसी मिनिट 5 दंग कामसी मै थारगे हाँ फजरे अइदी खुदना ताप ताप तौगल्ले खुदसे सागंदे मई पाइबा ngame ai khutse sina horen thunga nai khai ga daba ngalingai gi sina thenga aga adu khara ga hapkini moro iromba singju yaudoi ni na khajing di am sa loida मादी ने याम दबगी वानी चावबनी ना मनुंग थिटना ngौरकदोइनी ना खयाम ngौगे कांगौसे कांगौ ngौबदी थाव मुनबा यादे कैगिनो हाबदा मादी अकंग पोटनी ना थाव मुलदी कांगमिनै अदुना थावसे मुंदना हापकनी कांगौगिदी हाबदी मही मादी मही हापोइदौब पोटनिना थावसे मुनग्रगदी ngौरिबा पा मपोसे खा कांजनगिदोइबा अदुना इंसांग थोंबसे आई सुमाइना थोंजै खजिंजे मयामना हामनाबदिने मकोइगाजे कपथलगा दुम चाबीबनी मनुंगी मतोंगाजे लौथोगा अदो आइदी बित्ता मयाम मकोइजु लौथोकचररोय मकोबर लौथोकचररोय आई बित्ता ngौजबनी मयाम चाबददी नुंगाइदौबा मवोंदा चाबियु मनुंगी मतोंग सिकक्ता लौथो ngौबजु हावबने अदो आइदी बित्ता तौजबनी मसि इचासिंग इसूसिंगदा खजिंग चारजि लाओगा हाइबदा खजिंग मसक खंगना चाजबा हाइतारे आंगांसिंगना अदुगी चावना अदुम तौजबनीदा मकोइगासे तौरिसे याम चावबदुना अमु हेना नुंगाइबने दुदी
मादी थुम खरा हाना थाक्चनजगे थुमसी मनुंगदा चंगनबा मसीदी थुमसी ngल्लिङैदा हाना हाप्चरे ngасai morok futpa khajinga futmina gibado adu takhai jare sidai sida morok masu khara hapchan jarage morok masu adagi di machu khara amga hapchage machu khara amaga machu mayam thakpase pot ki masakti phajayeba ko adu chaba kana mahau watle haba aduna चानाबा खरादंग हापगा हाउना चाबना फै फजना उबबुदी दुसी हुजी सिमथंगा आमतंग ओंथोक जरगे अदुगा मु हाइजन जरगे साइना आमतंग ओंथोक जरगे खजिंग जिदी ने ngसाइना फुटपदा मुनग्रबने बको हुजी ngौजरि जिना मनुंगदा थुम मोरक चांगनाबा ngौजबनिको सिना थुम मोरक चांगनाबा लुप्पगा बोरा हौरगा चाबा बुदी सिना नुंगाय बेसोना खुमजरगिबा सिदी खजिंगी बिट खरा वाले दुनि खजिंग चाबदा सिना नुंगाय जबा दुदी हुजिकी मैम खजिंग ममाय ओंथोक जबगिने हातंग मखुम खुमजनजगे मचुमजे फजना थुम ngथाइ थाखिबदो मनुंगदा चांगनाबा मखुं ngतंग खुमजनजगे अदुगा हुजिकी महीदो अमु हाइजगे मही हैरमदाइदा मु हांदोकजगे मैम मखुम अमु हांदोकजरगे मखा मुंझले यामना फजना मुल्ले मखाजे अस हावनी नप नप लावनी याम हावनी ऐजे महीजे नप 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 लावना हावदो जानी सिदा दुम चाबसु यारबने दो इसा नुंगाइनाबा खजिंग चाबगी फेक लैतनाबा नुसिदा हापचदोइनी सिदा दुम चिया चाबा हावरदोनी मैम पैसाजु चंगदबनी होंग मयामजु दुम चाबियु चाजु चाबिरमगनी कावबा लेरुरगसु निंजंजरिनी मही हापगेको सि महीजे कंगना थाकपा याबदो माइ मनुंगदा खजिंगजे खरा कनबा पोटनिना मनुंगदा चंगनबा तौबनिदा मखुम मोंतंग खुमजनजगे मखुम मोंतंग खुमजनसी अदुगा नुसिदा थाकनाबा मांगदोसी ओ अस याम हावरनी आई मसिम थंगा त ओनगे अस याम हावनी तो फजरे अमता मोरक हापकेको मोरक तंखाय खरा हापचनगे मोरक याम थाओय आइदि सिंजुजु इरोनबसु यावदोरबिनिना अदगी तिलौ मना खरांगा थाकचनजगे अदगिदि कनोगा उनका ओनगे एदी यारे कनोगा नुसिदा हापचलगे नुसिदाक्सिने हुजिकी मादी याम तांगी पोट लतैनने याम होंगगा नुसिदाक्सिने हुजिसे हौबा मतम नतबगिने फंगदे यामना असि ngasi नुसिदाक थीबदा याम कुइ चंगी याम खता यावरमे अस हाने मनम खुनुंग सीमा तौरे फदिगोम थासी मुल्लनी मुल्ले मुल्ले फदिगोम थाचल लोखलसी अस याम हावनी मनमसु नुसिरे अस याम हावनी नागै थोंबो इंजांदै ngasiनाबो हेना कांगौजी चानिंगबो पोइदा तोंगानबा मनम नुसिबम यावै ngasi खजिंगसे फदिगोम थाचलगे लोरे
ꯆꯥꯎꯃꯟꯗꯅꯅꯦ ꯈꯥꯕꯩꯗ ꯍꯦꯛꯇ ꯆꯣꯡꯊꯍꯧꯕ ꯌꯥꯝ ꯆꯥꯎꯕꯗꯨꯒ ꯊꯣꯡꯉꯗꯤ ꯍꯥꯎꯅꯤ ꯃꯅꯝ ꯈꯨꯗꯤꯡ ꯆꯦꯝ ꯇꯧꯔꯦ ꯃꯥꯏꯔꯦꯜ ꯑꯃꯨꯛ ꯊꯣꯡꯉꯁꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯤ ꯊꯥꯎ ꯌꯥꯝ ꯉꯧꯖꯔꯣꯏ ꯈꯤꯇꯪꯗ ꯉꯧꯒꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯍꯧꯔꯦ ꯃꯣꯔꯣꯛ ꯊꯥꯗꯔꯒꯦ ꯈꯔ ꯖꯤꯔꯥ ꯃꯄꯨꯝ ꯈꯔꯁꯨ ꯊꯥꯗꯔꯒꯦ ꯑꯗꯒꯤꯗꯤ ꯇꯦꯖꯄꯇꯥ ꯑꯗꯩ ꯇꯤꯜꯍꯧ ꯅꯄꯥꯛꯄꯤ ꯃꯔꯨ ꯃꯔꯥꯡ ꯊꯥꯗꯖꯔꯒꯦ ꯃꯆꯜꯅꯤ ꯑꯍꯤꯂꯥ ꯊꯥꯛꯀꯗꯕꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥ ꯍꯥꯟꯅ ꯉꯧꯊꯣꯛꯀꯦ ꯃꯥꯏꯔꯦꯟꯗꯤ ꯁꯠ ꯃꯨꯟꯒꯟꯕ ꯄꯣꯠꯅꯤ ꯉꯥꯁꯦ ꯑꯌꯥꯏꯕ ꯑꯣꯏꯔꯒꯁꯨ ꯑꯄꯦꯠꯄ ꯉꯥꯅꯤꯅ ꯃꯥꯗꯤ ꯀꯣꯟꯅ ꯊꯥꯛꯄꯗ ꯉꯥꯒꯤ ꯃꯩꯔꯧ ꯋꯥꯠꯀꯅꯤ ꯑꯗꯨꯅ ꯃꯥꯏꯔꯦꯟꯗꯤ ꯐꯠ ꯂꯥꯎꯅ ꯃꯨꯟꯈꯤꯅꯤ ꯉꯥꯗꯤ ꯄꯥꯛ ꯃꯨꯜꯍꯧꯔꯣꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥ ꯍꯥꯟꯅ ꯉꯧꯖꯒꯦ ꯉꯥꯁꯤ ꯃꯊꯪꯗ ꯑꯝꯇꯪ ꯑꯣꯟꯊꯣꯛꯀꯦꯀꯣ ꯀꯥꯅꯤ ꯑꯇꯦꯛꯄ ꯊꯣꯡꯕꯗꯧꯅꯅꯦ ꯃꯥꯁꯨ ꯈꯔ ꯄꯦꯠꯄ ꯄꯣꯠꯅꯤꯅ ꯉꯥꯁꯦ ꯑꯇꯩꯗꯤ ꯏꯆꯥ ꯆꯥꯅꯤꯡꯗꯕ ꯀꯨꯝꯁꯤꯗꯤ ꯎꯀꯥꯕꯤꯁꯦ ꯌꯥꯝ ꯊꯣꯛꯑꯦ ꯎꯀꯥꯕꯤ ꯀꯨꯏꯅ ꯉꯧꯔꯦ ꯑꯗꯨꯅ ꯃꯥꯏꯔꯦꯜ ꯍꯥꯞꯆꯤꯜꯂꯒꯦ ꯃꯥꯏꯔꯦꯜ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯃꯍꯤ ꯍꯥꯞꯆꯟ ꯈꯣꯠꯆꯜꯂ ꯃꯥꯗꯤ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯗ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤꯗ ꯁꯨꯝ ꯊꯣꯡꯕ ꯈꯔ ꯁꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯎꯠꯆꯈꯤꯕꯗꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯌꯥꯝ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯃꯥꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯨꯕꯒꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗꯦ ꯃꯥꯏꯔꯦꯟꯅꯤꯅ ꯈꯔꯒ ꯍꯥꯞꯈꯤꯒꯦ ꯆꯝ ꯆꯝꯅ ꯊꯣꯡꯕ ꯄꯣꯠꯅꯤꯗ ꯍꯥꯞꯀꯦ ꯃꯆꯨꯁꯨ ꯌꯥꯝ ꯍꯥꯞꯄꯨꯏ ꯃꯆꯨ ꯃꯔꯥꯡ ꯌꯥꯛꯄꯁꯦ ꯏꯟꯖꯥꯡ ꯃꯍꯥꯎ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯋꯤ ꯃꯍꯥꯎ ꯋꯥꯠꯂꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯁꯤ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯍꯩꯔꯤꯕꯣꯞꯅꯦ ꯃꯣꯔꯣꯛ ꯑꯣꯟꯒꯦꯅ ꯇꯧꯔꯝꯕ ꯌꯣꯡꯆꯥꯛꯇꯣ ꯁꯤꯡꯖꯨ ꯑꯣꯏꯅ ꯑꯣꯟꯊꯖꯔꯒꯦ ꯃꯊꯦꯜꯁꯤ ꯌꯥꯝ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯁꯤꯡꯖꯨ ꯑꯣꯏꯅ ꯁꯨꯖꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯥꯏꯔꯦꯟꯗꯣ ꯑꯃꯨꯛꯇꯪ ꯃꯁꯛ ꯌꯦꯡꯖꯒꯦ ꯃꯥꯏꯔꯦꯟꯁꯦ ꯃꯆꯨꯁꯤ ꯏꯌꯧ ꯌꯧꯗꯦ ꯑꯔꯤꯕꯅꯤꯅ ꯑꯗꯨꯒ ꯃꯆꯨ ꯐꯖꯖꯗꯕꯩ ꯋꯥꯅꯤ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯑꯍꯥꯎꯕ ꯅꯞ ꯅꯞ ꯂꯥꯎꯕ ꯃꯥꯏꯔꯦꯟꯗꯨꯅꯤ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯃꯆꯨ ꯊꯥꯛꯑꯕꯅꯤꯅ ꯃꯥꯏꯔꯦꯟꯁꯦ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯑꯗꯤ ꯉꯥꯔꯤ ꯊꯥꯛꯄꯁꯦ ꯏꯟꯁꯥꯡꯁꯦ ꯃꯍꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯉꯥꯔꯤꯁꯨ ꯃꯣꯔꯣꯛꯀ ꯐꯖꯅ ꯃꯦꯠꯂꯒ ꯊꯥꯛꯄꯁꯨ ꯌꯥꯕꯅꯦ ꯃꯥꯏꯔꯦꯟꯁꯦ ꯑꯗꯣ ꯃꯥꯏꯔꯦꯟ ꯑꯅꯧꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯋꯦ ꯃꯁꯤ ꯂꯤꯔꯕꯅꯤꯅ ꯉꯥꯔꯤꯁꯨ ꯊꯥꯛꯆꯗ꯭ꯔꯦ ꯑꯍꯤꯂꯥ ꯃꯥꯏꯔꯦꯟꯁꯨ ꯑꯍꯥꯎꯕ ꯃꯥꯏꯔꯦꯟꯅꯤ ꯑꯗꯨꯒ ꯁꯤ ꯑꯍꯤꯂꯥꯁꯨ ꯑꯍꯥꯎꯕ ꯉꯥꯅꯤ ꯑꯅꯤꯁꯦ ꯁꯣꯏꯔꯔꯣꯏꯗꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯎꯔꯗꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯗꯗꯤ ꯃꯆꯨ ꯐꯖꯗꯦꯅ ꯈꯟꯕꯤꯒꯅꯤ ꯏꯟꯁꯥꯡꯁꯦ ꯆꯥꯕꯗ ꯍꯥꯎꯗꯣꯏꯅꯤ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯩꯔꯤꯕꯣꯞꯁꯨ ꯊꯥꯛꯆꯤꯟꯖꯔꯒꯦ ꯁꯤꯗ ꯑꯗꯩ ꯅꯄꯥꯛꯄꯤ ꯈꯔꯁꯨ ꯊꯥꯛꯆꯤꯟꯖꯒꯦ ꯑꯗꯨꯒ ꯁꯤ ꯊꯥꯛꯑꯕ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯝꯁꯨ ꯑꯃꯨꯛ ꯊꯥꯛꯆꯤꯟꯖꯔꯒꯦ ꯑꯗꯩ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯌꯥꯝ ꯂꯥꯏꯅ ꯆꯝꯅ ꯊꯣꯡꯕ ꯄꯣꯠꯅꯤ ꯑꯗꯨ ꯆꯥꯕ ꯀꯥꯟꯗꯗꯤ ꯑꯁ ꯃꯍꯤꯒ ꯇꯣꯠꯄꯁꯦ ꯌꯥꯝ ꯍꯥꯎꯔꯗꯧꯅꯤ ꯃꯌꯥꯝ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯟꯖꯔꯒꯦ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯅꯤ ꯌꯥꯅꯤ ꯃꯍꯤ ꯈꯔ ꯌꯥꯎꯍꯟꯁꯤ ꯃꯍꯤ ꯈꯔ ꯇꯣꯠꯂ ꯆꯥꯁꯤ ꯃꯥꯏꯔꯦꯟ ꯈꯤꯇꯪꯗꯤ ꯅꯝꯈꯥꯏꯒꯦ
ꯉꯥꯁꯦ ꯉꯥꯗꯤ ꯇꯣꯏꯍꯜꯂꯣꯏꯒꯦ ꯉꯥꯗꯤ ꯐꯛꯑꯒ ꯆꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯈꯔ ꯌꯥꯎꯍꯜꯂꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑ ꯂꯣꯏꯁꯟꯖꯔꯒꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯍꯥꯎꯔꯣꯏꯗꯧꯕꯣꯏ ꯅꯤꯡꯉꯝꯃꯤ ꯍꯥꯎꯅꯤ ꯃꯅꯝ ꯅꯨꯡꯁꯤ ꯑꯩ ꯊꯨꯝꯗꯨꯕꯨ ꯌꯥꯔꯅꯤꯗ ꯃꯌꯥꯝ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯁꯤꯡꯖꯨ ꯁꯨꯔꯒꯦ ꯁꯤꯡꯖꯨꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯤ ꯑꯗꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨꯅꯦ ꯉꯥꯔꯤꯅ ꯁꯨꯝ ꯁꯨꯔꯒ ꯆꯥꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯋꯥꯏꯖꯥꯔꯒ ꯌꯣꯡꯆꯥꯛꯀꯁꯤꯗꯤ ꯄꯛꯅꯩꯗꯅ ꯆꯒꯦꯝ ꯄꯣꯝꯕ ꯑꯃꯨꯛ ꯆꯥꯏ ꯑꯃꯃꯨꯛ ꯇꯧꯏ ꯑꯃꯃꯨꯛ ꯇꯧꯏ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯖꯥꯔꯒꯅꯦ ꯁꯤꯡꯖꯨ ꯁꯨꯔꯒꯦꯅ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯑꯣꯏꯅ ꯂꯥꯡꯖꯔꯦ ꯃꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨꯅꯦꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯋꯥꯏꯖꯥꯔꯒ ꯌꯣꯡꯆꯥꯛꯀꯗꯤ ꯆꯥꯅꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯔ ꯌꯦꯡꯕꯤꯌꯨ ꯑꯩꯁꯨ ꯁꯨꯖꯗꯧꯔꯦ ꯃꯌꯥꯝ ꯊꯨꯝ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯅꯣꯏꯕ ꯍꯧꯖꯔꯒꯦ ꯃꯣꯔꯣꯛꯁꯦ ꯉꯁꯤꯗꯤ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯃꯆꯥ ꯈꯛꯇꯪ ꯍꯥꯞꯄꯦ ꯑꯇꯦꯛꯄꯁꯨ ꯍꯥꯞꯇꯔꯦ ꯃꯌꯥꯝꯅ ꯃꯣꯔꯣꯛ ꯆꯥꯕ ꯍꯦꯟꯃꯜꯂꯦꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯃꯣꯔꯣꯛꯁꯤ ꯌꯥꯎꯔꯒꯅ ꯍꯥꯎꯕꯅꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯃꯣꯔꯣꯛ ꯇꯥꯖꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯍꯋꯥꯏꯖꯥꯔ ꯃꯣꯔꯣꯛ ꯅꯣꯏꯕꯗ ꯍꯥꯞꯆꯤꯟꯖꯔꯒꯦ ꯇꯤꯜꯍꯧ ꯃꯆꯥ ꯑꯀꯨꯞꯄꯗꯨꯅꯤ ꯃꯩꯇꯩ ꯇꯤꯜꯍꯧꯗꯣ ꯌꯥꯝ ꯀꯜꯂꯦ ꯃꯅꯨꯡꯁꯤ ꯀꯟꯕꯅꯤꯅ ꯅꯣꯈꯥꯏꯕꯐꯥꯎ ꯉꯝꯗ꯭ꯔꯦ ꯇꯤꯜꯍꯧ ꯑꯁꯣꯏꯕꯗꯗꯤ ꯉꯝꯃꯦ ꯁꯤꯗꯤ ꯅꯣꯈꯥꯏꯕ ꯉꯝꯗ꯭ꯔꯦ ꯌꯥꯎꯖꯔꯁꯅꯨ ꯑꯗꯩꯗꯤ ꯌꯥꯝ ꯍꯋꯥꯏꯖꯥꯔ ꯅꯣꯏꯔꯒꯦ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯖꯥꯔꯒꯁꯦ ꯏꯁꯤꯡ ꯈꯤꯇ ꯍꯥꯞꯆꯒꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯇ꯭ꯔꯗꯤ ꯆꯅꯞ ꯈꯣꯏꯅꯞꯅꯤ ꯑꯁ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯇꯥꯔꯁꯅꯨ ꯈꯔ ꯁꯣꯏꯕ ꯇꯥꯕꯅꯤꯅꯦ ꯑꯁ ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯍꯋꯥꯏꯖꯥꯔꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯋꯥꯏꯖꯥꯔ ꯃꯅꯝ ꯅꯨꯡꯁꯤ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯖꯥꯔꯒꯗꯤ ꯍꯦꯛꯇ ꯆꯥꯅꯕꯅꯤ ꯍꯥꯎꯅꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯔꯦ ꯉꯥꯔꯤꯒ ꯁꯨꯗꯩꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦꯗ ꯈꯥꯏꯒꯦ ꯑꯩ ꯆꯥꯖꯗꯧꯅꯤꯅ ꯃꯅꯨꯡ ꯍꯦꯛ ꯆꯪꯅ ꯅꯣꯏꯔꯒ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯅꯣꯏꯕꯤꯌꯨ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯅꯝꯁꯤꯗꯤ ꯐꯖꯅ ꯅꯣꯏꯔꯒ ꯑꯗꯒꯤꯗꯤ ꯁꯤ ꯇꯤꯜꯍꯧ ꯃꯅꯥꯅꯤ ꯇꯤꯜꯍꯧ ꯃꯅꯥ ꯑꯗꯩ ꯁꯤꯅ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯃꯅꯥ ꯉꯁꯤ ꯏꯄꯨꯟ ꯄꯨꯜꯂꯦ ꯑꯁ ꯍꯥꯎꯔꯅꯤ ꯍꯥꯎꯔꯅꯤ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯔꯅꯤ ꯐꯨꯅꯤꯟꯁꯨ ꯂꯩꯔꯛꯄꯅꯤ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯂꯩꯔꯛꯄꯅꯤ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯖꯥꯔꯒꯗ ꯁꯦꯡꯅ ꯆꯥꯔꯒꯦꯅ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯤꯡꯖꯨ ꯍꯥꯞꯆꯔꯒꯦ ꯌꯥꯝ ꯌꯥꯝꯃꯦ ꯌꯣꯡꯆꯥꯛꯅꯤꯅ ꯌꯥꯝꯅ ꯆꯥꯃꯜꯂꯒ ꯇꯨꯝꯕ ꯉꯝꯃꯣꯏ ꯆꯥꯕꯗꯤ ꯃꯌꯥꯝ ꯆꯥꯅꯤꯡꯉꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯈꯖꯤꯡ ꯁꯤꯡꯖꯨꯅ ꯍꯧꯕꯅꯦ ꯉꯁꯤꯗꯤ ꯈꯖꯤꯡꯅ ꯍꯧꯖꯔꯒꯦ ꯈꯖꯤꯡ ꯑꯃ ꯂꯧꯊꯖꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯏ ꯆꯥ ꯉꯝꯃꯣꯏꯗꯧꯅꯤꯅ ꯁꯦꯡꯅ ꯊꯝꯖꯒꯦ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯃꯣꯏ ꯈꯖꯤꯡꯗꯤ ꯄꯥꯝꯖꯕꯩ ꯋꯥꯅꯤ ꯈꯖꯤꯡꯁꯦ ꯃꯌꯥꯝ ꯈꯖꯤꯡ ꯆꯥꯕ ꯍꯧꯖꯔꯒꯦ ꯈꯨꯠ ꯑꯣꯏ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯁꯤ ꯈꯖꯤꯡꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯑꯁ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯨꯜꯂꯕꯅꯤꯀꯣ ꯇꯨ ꯈꯖꯤꯡꯁꯦ ꯍꯥꯏꯐꯦꯠ ꯊꯦꯡꯕꯗ ꯀꯥꯊꯣꯔꯛꯏꯁꯦ ꯃꯌꯥꯝꯅ ꯆꯥꯅꯕꯗꯤ ꯈꯖꯤꯡꯁꯦꯀꯣ ꯃꯨꯜꯂꯣꯏꯗꯧꯕꯣꯏ ꯈꯟꯅꯦꯕꯀꯣ ꯇꯨ ꯐꯖꯅ ꯃꯨꯜꯂꯕꯅꯤ ꯍꯥꯏꯐꯦꯠ ꯊꯦꯡꯕꯗ ꯃꯌꯥꯝ ꯈꯖꯤꯡꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩꯅ ꯍꯦꯛ ꯆꯥꯅꯤꯡꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦ ꯀꯨꯏꯔꯕꯅꯤ ꯆꯥꯒꯦꯅ ꯈꯟꯕ ꯈꯖꯤꯡꯁꯦ ꯑꯆꯧꯕ ꯉꯥꯏꯕꯗ ꯑꯁ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ
ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯅ ꯍꯥꯎꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯕꯨꯗꯤ ꯃꯌꯥꯝ ꯆꯥꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯈꯨꯊꯣꯡ ꯈꯨꯉꯧꯁꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯐꯖꯅ ꯍꯥꯎꯏ ꯃꯇꯣꯡꯁꯦ ꯐꯨꯠꯇꯣꯛꯑꯃꯤꯅ ꯈꯥꯖꯤꯡꯒꯤ ꯃꯅꯝꯁꯨ ꯀꯟꯗ꯭ꯔꯦ ꯃꯇꯣꯡꯁꯨ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯒ ꯍꯥꯎꯔꯦ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯆꯪꯉꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯥꯖꯤꯡ ꯀꯥꯡꯉꯧꯒꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯦ ꯑꯝꯇ ꯆꯥꯁꯟꯖꯒꯦ ꯉꯁꯤꯗꯤ ꯃꯥꯏꯔꯦꯟ ꯃꯍꯤ ꯍꯥꯟꯇꯣꯛꯆꯔꯒꯦ ꯁꯤꯡꯖꯨ ꯃꯊꯪꯗ ꯂꯧꯔꯒꯦ ꯃꯥꯏꯔꯦꯟꯗꯤ ꯃꯍꯤ ꯇꯣꯠꯂ ꯆꯥꯅꯤꯡꯕ ꯑꯗꯨꯒ ꯉꯥ ꯑꯃꯒ ꯊꯥꯡꯊꯖꯔꯒꯦ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯝꯇ ꯆꯥꯖꯒꯦ ꯃꯌꯥꯝ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯇꯧꯖꯒꯦ ꯍꯥꯎꯋꯦ ꯍꯋꯥꯏꯖꯥꯔꯒ ꯌꯣꯡꯆꯥꯛꯀ ꯁꯤꯡꯖꯨ ꯁꯨꯕꯁꯤꯁꯨ ꯍꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯖꯒꯦ ꯌꯣꯡꯆꯥꯛꯅꯤꯅ ꯊꯨꯅ ꯁꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯍꯤꯂꯥꯁꯤꯁꯨ ꯃꯍꯥꯎ ꯌꯥꯝ ꯂꯩꯕ ꯉꯥꯅꯤ ꯃꯥꯗꯤ ꯑꯁ ꯑꯍꯤꯂꯥꯁꯦ ꯃꯌꯥꯝ ꯑꯍꯤꯂꯥꯁꯦ ꯑꯇꯦꯛꯄ ꯊꯣꯡꯕꯗꯩ ꯃꯥꯗꯤꯀꯣ ꯑꯌꯥꯏꯕꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯃꯍꯥꯎ ꯂꯩꯕ ꯑꯍꯤꯂꯥꯁꯦ ꯈꯣꯏꯊꯨꯝꯅꯅ ꯍꯥꯎꯋꯦ ꯁꯤꯡꯖꯨꯅ ꯍꯥꯎꯔꯤꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯍꯥꯎꯏ ꯈꯖꯤꯡ ꯉꯧꯕꯁꯨ ꯍꯥꯎꯔꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯨ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯋꯥꯏꯖꯥꯔꯒ ꯁꯨꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯏ ꯃꯌꯥꯝ ꯆꯥꯛꯈꯣꯝꯁꯤꯃ ꯆꯥꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯉꯥꯡꯁꯤꯡꯒ ꯑꯃꯨꯛ ꯆꯥꯖꯔꯒꯦ ꯍꯥꯎ ꯍꯥꯎ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯅ ꯑꯀꯣꯟꯕꯩ ꯆꯥꯛꯈꯨꯝ ꯑꯣꯏꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯕꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯤꯐꯥꯎꯗ ꯎ ꯃꯣꯔꯣꯛ ꯍꯟꯊꯖꯔꯕꯅꯤ ꯑꯗꯣ ꯁꯤ ꯍꯥꯏꯔ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ